Ngara numida wairam phone ki ba panam pau se deki maru ba pau khara khanga charaka myam da khudo tamjage Arambai Tenggol khulai thadokre Kuki singna Amuk hanna Landaraklaba di Arambai Tenggol na Touningba toubada yanakhre khulai surrender taroktaba sing action lauragani police Manipurda thokliba irang asiki manungda State Army singdagi lut tawkiba nongmaising numit 8 nigi manungda pikhalaknaba Governor Ajay Kumar Balana Khangankibagi matung ina ngasi Arambai Tenggolgi volunteers singna ahamba Manipur Rifles laktuna khusu khulai sing lengakta khusinakre Kuki singna maitayda Amuk hanna Landaraklaba di Arambai Tenggol na Touningba tawbada lengangna athingba pidaba haiba wafamda yanaba purakre haire ngasi nungthil pung 3 khara helakpa matamda Arambai Tenggolgi lusingba sing yaungna Tenggoloi sing ahamba Manipur Rifles campus laktuna khusu khulai sing security da khusinaki Arambai Tenggol gi maikaydagi khulai chanigani phuga mathoi pikatkibaga loinana ate polam kayasu yauki haide khulai khusinaba lakiba adu Arambai Tenggol gi PROW Robin amasung Central Military Police ki Commissioner Monindro Mangangna lusingtuna lakki khulai sing pichiluraga tholakpada pamisingna hangba wahangda Arambai Tenggol gi CMP gi Commissioner Monindro Mangangna phongdokibada ngarang Governor Ajay Kumar Balaga unavada Kuki singna demand tawriba sapre administration piroi habagi thajaba pirakpaga loinana Manipurda santi hanjilaknaba honnabada Arambai Tenggol gi volunteers singna security da mating piba haiba wafamsingda yanaba purakki masida natana Manipur gi loijing loyada lairiba khulsingi khunjasing amadi yumsingbu Central Force amadi State Force na seksina ngak senduna thamgani haiba wafamsu yanaba purakki mahakna makha taraduna hai Governor ga unakiba aduda Arambai Tenggol na khulai sing pikhalakhraba matungda karigoma Kuki singna maitai singda amadi maitegi khul singda Amuk hanna landa chatharakpa tarabadi makha tana Arambai Tenggol na masibo ngakthokjanaba angamba thabak lakhalakpada lengang ayaba pigadabani haiba wafam thamkibaga loinana Governor na sumasida thajaba pirakki loinana Arambai Tenggol yauna khulngakpa singda General amnesties piba haiba wafamdasu ayaba pirakki Arambai Tenggol gi oiba uniform da chathok chasin tawbada athingba pidaba amadi karigama wathok amata lehendaba hainasu yanaki haina makha tana phongdokki Arambai Tenggol gi maikaydagi ngarang Governor da pisingkhiba memorandum aduda yauriba point sing da NRC gi haujik chathariba process asi miyamda kadai fawba yaure kari khongthang paikhali haiba adu mayek sengna khanganba FMR gi makha tana changsilakpa MLRN LRX hemdoknaba wafam amadi Manipurda poppy cultivation gi thabak pungthing thingnaba athuba matamda chap chaba thabak lokhotpiba haiba wafamsing asida yanaba puraklaba matung ngasi Arambai Tenggol gi maikaydagi khulai sing pikhatpani haina su mahangna phongdokki Arambai Tenggol gi maikaydagi khusinarakiba khulai sing aduda 303 rifles Enchant SLR single barrel double barrel 12-5 Roncer carbine AK rifles amadi masing yamlaba nongmai maru sing yauri masida natana headgear bulletproof jacket boot camouflage ki fijol sing su yauri khulai sing adu Arambai Tenggol gi volunteers singna DI tata ahum rom da haptana Manipur Police Commando singna chekchinna ngakselaga purakki loinana Arambai Tenggol da khulai sing pisimba lakpa aduda masing yamlaba maira paibi ima ibel sing su saduk yakhi amaramda Arambai Tenggol gi maikaydagi khulai sing pikhatpa lakadaba asiki mangjongnana Imphal gi maru oiba mafam kayada security chaithoktuna akanba cheksin tharang sing lokhatki ahamba Manipur Rifles da pawmi singna changnaba hotnabada nongpok thangba gate da no photography haina iraga thetuna thamlamba thengnaki panba yabadi tha asigi mapalda CM pham thadokibadagi Manipur da president rule thamkhraba matung tha asigi kunda Governor Ajay Kumar Balana ching amasung tamgi nahasingna State Army dagi lot tawkiba nongmaising numit 8 nigi manungda pikhalaknaba khangankibani aduga Chief Secretary na khulai sing hanna pikhalaknaba matung National Highway sing hangnaba thabak lakhotkani haina phongdokpa laikhrabani nakal amaramda Manipur Police Control Room na thadorokpa cherol amada ngasi ahamba Manipur Rifles nongmai chani ni phuga taru surrender torokpaga loinana
sing amasung tamgi district kharaga mafamsingda nomai humpuga matoi surrender torokki hairi numit tareni asigi manungda khulai pikhalakpada makhoigi mathakta kariguma makhal amadagi action lokhatloi adubu hariba matam ase hendokhraba matung kanagomba illegal oina lut tawkhiba nomai pairamba thengnarabade makhoigi mathakta logi matung ina chapchaba action lokhatkani hairi makha tarakpa pawda Kuki sing khulai surrender Touningba marai haure Sapre administration yaungno demand mari center na thabak to onthok torabade khulai thadok loi Kuki balance volunteer singi mafam singda maitei sing amu hanna khunda leita hannaba makhal amategi policy yaba ngamloi Kuki MP Kuki zo community village volunteer coordinating committee BBCC center de lengakta demand mari taladuna hariba demand sing ase thabak to onthok triba fawba khulai surrender toroi hanna mari torakle BBCC Manipurna Center lengakta demand mari taladuna hariba demand sing ase phanglaba matamda makhoina lengakta khulai surrender tawgani natravade ngamloi hana phongdokhibaga loinana Manipurda lairiba tribal community singi damak santi puraknaba amade security pibaga loinana mahausagi punsida hanjinaba athuba matamda center na thabak lokhakadabani haide kumja lising aniga sumna kunga humdogi me ahumdagi Manipurda violence hectolakpadagi state sponsor tauba Malaysia group sing amade atai office singna Kuki zo community gi mathakta landa kaya lepna chathaduna lakhibane masida government na su community achibu ngak sembi bagi chapchaba thabak lokholaktabadagi tangai fadana Kuki zo community gi volunteer singna khulai pairakhibane haide center government da Kuki zo volunteer committee na taliba demand mari adude Kuki zo tribe sing taba mafam sing da separate administration union territory with legislative power ama semgadavane Kuki zo area dagi Manipur police lauthokadavane maitai group sing na lut tawkiba nongmai sing mapungphana surrender tawhangadavane amade Kuki zo balance volunteers sing ba protection bigadavane haba demand sing achine Governor Ajay Kumar Balana elege arm sing surrender taroknaba appeal tawkiba wafam committee asina taramna oi adubu makhoina taliba demand sing mapungphana phanglaba matamda State asida matam kuinagi santi lahannaba amade security ki yenglaga khulai thadokpa haibasi aikhoisi yagani demand sing pirabadi aikhoigi pandam soidina maki fangani haibase committee asigi ajepa thajabani haina su phongdorakhe amaramda Kuki MP Tengnaupa district ki makedegi singi mafam singda maitei sing amu hanna khunda laita hannaba makhal amadegi policy Kuki miyamna yaba ngamloi Sapre administration ama pidriba fawba Kuki volunteer sing phaba punba yaroi amade khudaktagi Tengnaupa district tagi police commando sing lakthokhikadabane haina Governor Ajay Kumar Balada zero pidina taksingkhre Kuki MP Tengnaupa kip ki makedegi ngasi governor da fisingkiba memorandum aduda singi lamda maitei sing amu hanna khunda laita hannaba satharapa makhal amatagi policy Kuki miyamna yaba ngamloi Kariguma force sizinaduna asiguma pamdaba policy ase satharaklabadi Kuki sing laijabi thakta thengnagani Kuki singi tokhaiba administration ama lehendriba fawba commission amatana natraga court amatana Kuki balance volunteers singi mathakta legal action lawba amade phaba punbagi thabak sathaba yaroi nakana matagi oiba state lengangna sogapa majority maitene Imphal da leiba Kuki singi lan thum lut tawbada natana yum kaya maithaduna ama ata tho ankibane majority community ne leptana Kuki miyam de attack chatharakpadegi Kuki miyam ngak senaba amadi aikhoigi ipai puna thambiramba lam kanjanaba Kuki singna balance volunteer semkibane amadi ngasi phaba maitei singna Kuki singbo Imphal da natraga tampakta amu hanna halapa ngamhandana ngasi phaba thamle maram asna balance volunteer singbo phaba punba amadi makhoigi mathakta legal action lakhopiganu haina su governor da taksille memorandum aduna makha taraduna hai sahi kayagi mamangdagi Manipur State Police Commando singna tribal miyam gi mathakta myo minai kaya chathaduna lakli handakta commando singna Kuki micham naha ani hat ki bagalonyana kumja lising aniga sumna kunga humdogi me ahumdagi irang ase hek tholakpadegi Tengnaupa district ki more amalsung sinambele sinomai kapsinduna miyoi kaya aso apanang hanbata natana school yauna yum kai kaya tumna mai thabike
community-singgi marakta communal oiba thawong-sing state police commando-singna chathaduna lakli. Makhoi laibana aikhoigi punsida achauba singnaba ama ohembada nattana aki akhang poallei. Maram asina Touningba district ta santi puraktuna mahusagi punsida hanjilaknaba amata ngairaba lambide. State police commando sing khudaktagi Touningba district tagi lakthokiba asina oigani hainasu governor da daksingke. Memorandum asigi coffee sing DC Touningba SP Touningba 36 suba sector ARG DGI mga suba ahum suba kunga mathoy suba Assam Rifles ke CO singda supisingke. Makha tarakpa pauda Kuki MP na governor ga etiga wari sanabagi pendaba phongdoktuna wahang kaya hanglakle. Governor Ajay Kumar Balana Arambai Tenggol ga wari sanakhiba adubu Kuki MP na condemn tawbaga loyana Kuki MP na governor da wahang kaya hanglakle. Kuki MP Manipur na thokpa cherol amada National Investigation Agency NIA na investigation chathariba mioy amaga karigedama governor ga unaduna wari sanabano English aniga subna kungo humdoida khulai lising mga amade yamlaba immunization kaya lutaw kiba adugi matangda ngasi phawba lengang investigation chathadrabasu English aniga subna kunga marida kautruk ta thokiba thawdo adugi matangda de NIA na karigedamak thuna yang investigation chathavano Kuki nupi singbu phi thongduna pere charan khibagi thawdo adugi matangda CBI na ngasi phawba miphamipun amata tawdriba karigino Manipur Police na maitay maintain sing phanabagi matangda kari karamba country oiba action lakholabagi hanna Kuki MP na thadorokpa cherol asina hanglakle cherol adina makhata na hai governor na Arambai Tenggol unatuna wari sana khibagi thawong asina governor na ingtapa hanjilaknabani haduna paikhalakliba thabak thawong kaya asida thajadabadagi wahang kaya Kuki miyamgi maphamda po allei Kuki jo community ki mathakta crime chathakhiba miyoising athuba matamda India lengang na phaduna maralgi matung ina cherak pigadabani hainasu Kuki MP na India lengang ta taksilakli makatarakpa pauda law na yadaba organization khara na Kangpopi police personnel singda cell gi demand taurei police Kangpopi district police ki SP Manoj Prabhakar na ngasi thokpani haiba order amade elegant organization khara na Kangpopi police personnel singdagi cell gi demand taurei haibagi report phanglei Maram asna Kangpopi district police ke rank and file da laiba personnel punamang na asigumba diban asidagi lapna laigadavani adugo kariguma personnel singi maraktagi khudongchadaba yoklagadi SP masama ki office da contact torokadavani haibagi pauktak su pikhre haide